से लाप पांगमदबने सिदी लाइफ से कनो तविनी मी सु पाक लेते सु कुइरमनिना मी से अमता फंगदो मानदे आई से नहान डेट 3 दा सिलचरदगी बदरपुरदगी को युमदगी हाइतारे को बदरपुरदगी जलपाईगुड़ी दमकता थोलकपने अइना लाकपसे ट्रेन से कनो तौदुना कांचनजंगा दोइना लाए लागा नंदिन पुंग अम्मा दोइदा बदरपुरदगी तोंगे तोंगब मतुंगसिदा अइनासु आइगी यूट्यूब लिंक अमा थागतचगिबने आइगी लैंडस्लाइड ओबगिदो मैमसु दुम यंगबिउ तो मतुंगना पुंग मरी मखाई दोइदा माहुर जरकांदा ट्रेन जे चत्रे कइगिनो आइदि स्कांग माहुर जरका चत्रेसिना ममांगदा मुपागा दिहाखोगी मरकसिगा लैंडस्लाइड ओसंदना यामना चाउना ओइबबुदि नत्ते ममांगदा अदुगी हप्ता अनि ममांगदा ओइगिबदुदि हप्ता अमा मु हेना चंगेबा सेंगदोकपदा हंदकिसि याम चाउबबुदि नत्ते दोरगसु प्रॉब्लम दो पुंग मरी मखाई दोइदे लेरकपदुना नुंधांगसे मु क्लियर पीद्रे सेंगदोक खोतोंग तौरे अहिंग चुपमा अदुगा नोंगालगा अखोइगी मनिंगदा ट्रेन अमा लई अदुना बॉम्बे चकदौबने आगरतलादगी एलटीटी चकदौबने अदुगा अखोइ ममांगदना सिलचर गुवाहाटी पैसेंजर ट्रेन दो लईबा मोइसु मोइना माइबोंग लांथु मोइदि मुपा मोइ हे ममांगदनी तौइ हायरगदि मुपा सिगनि लैसे मुपा स्टेशन सिदा मोइद हल्ला दो खमल अखोइना माहुरदगी थाद्रे अदुगा नुंदांग पुंग 8 का तरक स्वाइसिदा अखोइसे मो माहुरदगी न्यू हाफलोंग स्टेशन सिना खितंग खरदि चावरे और एसी नुंसि थाबा खोटपसे अदुगै दुम कनो तौगदौनिना अखोइ नुमित्तुबुदि अखोइ यौरकांदको आद ट्रेन से खामतुंग एसी से मुथतखरे हाइबदि याम कुइना थाबा याद्रबा अदुगा मो अखोइ ट्रेन से हन्ना मु लाए हाफलोंग दा लाम मतुंगदा न्यू हाफलोंग दा मो लाम तो एसिंग सु थाना अहिंग अमा दुगो लेए लाइगी नुंदिन पुंग मरी मखाइदे खामा मतुंगदा पुंग 8 दा न्यू हाफलोंग दा हल्ला मतुंगदा अदु मरकसिदा रेलवे न सु मोइगी अतोपगिदि खगदे एसी कोच किदि मोइना दुम चानबा थकनबा दुम येलेई दु मतुंगदा नोंगालगा तुम हौगला मोइ ब्रेकफास्ट करी करा हाइबदि चा दि जाउद अखोइदा पंग इसिंगा बिस्किट का पिरामे अइदि लहौद्रे अइदि असोना चा ओइना कनो तौ लैरबा अयुक से पुंग 10 मापन खितंग हेलकपसिगा आगरतलादगी बॉम्बे चकदौदुना खरा सांगबे हेले अखोइगिसिना अखोइजु आगरतलादगी सियालदा चकदौने कांचनजंगा से नोंगमना आगरतला रोम चले नोंगमना सिलचरमदा लाए अदुना मयामना टिकेट कक्बिबजु सिलचर चनिंगगसु को मपाना लाबदा नुगाइदो बदरपुर सोइना कक्पिरो बदरपुर ओइना कागदि दुम सिलचर से दुम कनो तौ फंगने बदरपुर कुमगा एनी ट्रेन आगरतला चकदौसु मासु बदरपुर फाउबनिना अदुगा समाय तौना अयुकी पुंग 8 मखाई स्वाइदा कनो तौखरे ट्रेन से आगरतला गिदो मुथाखरे सोरे बॉम्बे गिदो अदु चखरे अदु चला मतुंगदा खोइना मु पुंखाय मु कानारगा खोइजे थारे थार मतुंगदा स्केड्यूल जे लोइना चेंज ओइरे अदुना अयुकी पुंग मिनि पुंग 3 का समथिंग मे बी 10 to 15 पुंग 3 मखाई गी मनुंग जे आइसे तांग मरी गी अयुक्ता थुंगदौनि तांग अहुम तोंगपनिना अदुबो चाइ थौदो तो लैंडस्लाइड ओसंगिबना आइसे मथंग तांग मरी सिगी अयुक्ता थुंगदना तांग मंगा के अयुक मनता अर्ली मॉर्निंग अराउंड पुंग 2:30 to 3 आइतारे को पुंग अनि मखाई अहुम मनुंग स्वाइदा आई थुंगे आई ट्रेन से चौरांगना पुंग 10 गुम्बा लेट ओइग्रेन सागी लैंडस्लाइड तुना मा ट्रेन ओइना थोरकपदि कैसु याम लेट ओइबदि नतेदा मा लैंडस्लाइड तुना ओइग्रमिना को ट्रेन से मथंग मथंग दुगा माई राइट टाइम चलिबा ट्रेन दुदि मोइदे दुम कनोदा दुम पिथोखिबा अदुना आई जे संदा वरमदा आदगी पुंग 10 दवाइदा थोलकपसिना ट्रेन से याम कन्न थौबा याद्रे अदुगा सा लैंडस्लाइड तौबम फमदो याम थिना तपना चले अदुगा खोइसे अइदि लमदिंग जरकाना लमदिंगदगी चानबा दुम लौरे गुवाहाटीदगा कनो तौद्रे गुवाहाटीदा चारोयना अइदि कनो अइनमा याम थुना पुंग 12 दवाइदा थुंगदरा खनबा ट्रेन दो लेट ओसलमनिना आइना लौरो कांसिदा गुवाहाटी जौरे गुवाहाटीदे खितंग चथरकान चाबसे दुम ऑर्डर रोम चाथो अदुगा अयुकी मथंग नुमितकी आइतारे को तांग अहुम चपनी तांग अहुम नुंदि चिमा नुंदा अहिंग जुपमा लैंडस्लाइड त लैसले तांग मरी अयुक्ता थारा
ꯃꯔꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯩꯔꯦ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯍꯤꯡꯗ ꯏꯁꯇꯦꯁꯟꯗꯩꯗꯤ ꯃꯔꯛꯇ ꯀꯨꯝꯍꯧꯒꯗꯧꯅꯤꯅ ꯃꯔꯛꯇꯁꯨ ꯃꯤꯅꯤꯠ ꯑꯅꯤ ꯈꯛꯇꯪꯒꯤ ꯏꯁꯇꯣꯄꯦꯖꯅꯤ ꯖꯜꯄꯥꯏꯒꯨꯔꯤꯁꯦ ꯑꯃꯅ ꯖꯜꯄꯥꯏꯒꯨꯔꯤ ꯍꯦꯟꯗꯣꯛꯑꯒꯅ ꯅ꯭ꯌꯨ ꯖꯜꯄꯥꯏꯒꯨꯔꯤ ꯁꯤꯅ ꯑꯃꯨꯛ ꯁꯤꯂꯤꯒꯨꯔꯤꯁꯤꯅꯤ ꯑꯗ ꯑꯩꯁꯦ ꯖꯜꯄꯥꯏꯒꯨꯔꯤ ꯔꯣꯗ ꯍꯥꯏꯕ ꯏꯁꯇꯦꯁꯟꯗꯨꯗ ꯀꯨꯝꯍꯧꯔꯤꯅꯦ ꯁꯤ ꯌꯧꯔꯛꯄꯗ ꯄꯨꯡ 2:30 ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯌꯧꯔꯛꯄꯗ ꯄꯨꯡ 3:30 4ꯃꯨꯛ ꯇꯥꯔꯦ 3:30ꯃꯨꯛ ꯇꯥꯔꯦ ꯑꯗꯨ ꯇꯨꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯉꯥꯏꯍꯥꯛ ꯇꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒꯗꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯊꯕꯛ ꯂꯩꯕꯅꯤꯅ ꯋꯥꯔꯛꯁꯣꯞ ꯂꯩꯕꯅꯤꯅ ꯑꯩ ꯄꯨꯡ 7 ꯄꯨꯡ 12ꯗꯒꯤ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯂꯧꯋꯤꯅꯦ ꯑꯍꯤꯡꯗꯣ ꯀꯌꯥ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯈꯔ ꯉꯥꯏꯍꯥꯛ ꯇꯨꯝꯃꯦ ꯑꯗꯨꯝ ꯑꯌꯨꯛ ꯂꯧꯕꯅꯤꯅ ꯁꯦꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯧꯖꯤꯛ ꯍꯟꯕꯗ ꯑꯩꯉꯣꯟꯗ ꯊꯣꯛꯑꯦ ꯊꯣꯛꯏꯁꯤꯅ ꯅꯍꯥꯟꯒꯤ ꯂꯦꯟꯁ꯭ꯂꯥꯏꯠ ꯇꯧꯕ ꯃꯐꯝꯗꯨꯁꯨ ꯑꯔꯥꯞꯄ ꯇ꯭ꯔꯦꯟ ꯅꯠꯇ꯭ꯔꯗꯤ ꯊꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯗꯥꯏꯔꯦꯛ ꯇ꯭ꯔꯦꯟꯁꯦ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯑꯅꯟ ꯕꯤꯍꯥꯔꯗꯒꯤꯅ ꯀꯥꯃꯈ꯭ꯌꯥꯐꯧ ꯂꯥꯛꯄ ꯅꯣꯔꯠ ꯏꯁ ꯑꯦꯛꯁꯄ꯭ꯔꯦꯁꯁꯦ ꯁꯤꯗ ꯑꯣꯏꯅ ꯇꯤꯀꯦꯠ ꯇꯧꯔꯦ ꯍꯌꯦꯡꯁꯦ ꯑꯩ ꯍꯟꯒꯗꯧꯕꯅꯤ ꯗꯦꯠ 8ꯁꯤꯒ ꯑꯌꯨꯛꯀꯤ ꯄꯨꯡ ꯀꯩꯅꯣꯗ ꯑꯩꯁꯦ ꯍꯟꯒꯗꯣꯏꯅꯦ ꯄꯨꯡ 9ꯒ ꯁꯝꯊꯤꯡꯗ ꯑꯁꯤ ꯍꯜꯂ ꯃꯇꯨꯡꯁꯤꯗ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯡ 4 ꯑꯗꯨꯋꯥꯏ ꯌꯧꯒꯅꯤ ꯀꯥꯃꯈ꯭ꯌꯥꯗ ꯒꯨꯋꯥꯍꯥꯇꯤ ꯏꯁꯇꯦꯁꯟꯗ ꯂꯥꯛꯑꯀꯥꯟꯗ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯩꯅ ꯀꯛꯄꯁꯤꯅ ꯁꯤꯜꯆꯔꯒꯤ ꯄꯦꯁꯦꯟꯖꯔ ꯒꯨꯋꯥꯍꯥꯇꯤ ꯁꯤꯜꯆꯔ ꯄꯦꯁꯦꯟꯖꯔꯁꯦ ꯁꯤ ꯀꯛꯄꯅꯦ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯇ꯭ꯔꯦꯟꯗꯨꯁꯨ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦꯅ ꯉꯁꯥꯏ ꯂꯝꯕꯤ ꯐꯠꯇꯕꯅꯤꯅ ꯂꯣꯡ ꯗꯤꯁꯇꯦꯟꯁꯀꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯁꯣꯔꯠ ꯗꯤꯁꯇꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯜꯆꯔ ꯒꯨꯋꯥꯍꯥꯇꯤꯒꯁꯦ ꯁꯤꯒꯨꯝꯕ ꯇ꯭ꯔꯦꯟꯁꯤꯗꯤ ꯑꯃꯠꯇ ꯍꯧꯖꯤꯛ ꯊꯥꯈꯤꯗ꯭ꯔꯦ ꯍꯣꯏ ꯕꯤꯁꯇꯥꯗꯨꯝꯗꯤ ꯊꯥꯏ ꯑꯇꯩ ꯑꯃꯠꯇ ꯊꯥꯗ꯭ꯔꯦ ꯇꯤꯀꯦꯠꯁꯦ ꯐꯪꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯆꯤꯟꯅ ꯇꯥꯡ 9ꯁꯦ ꯍꯌꯦꯡ ꯌꯧꯔꯀꯥꯟꯗ ꯍꯌꯦꯡꯒꯤ ꯇ꯭ꯔꯦꯟꯗꯤ ꯐꯪꯉꯔꯣꯏ ꯍꯌꯦꯡꯒꯤ ꯅꯨꯡꯗꯥꯡꯁꯤꯃ ꯒꯨꯋꯥꯍꯥꯇꯤꯗ ꯂꯦꯛꯑꯀꯥꯟꯗ ꯍꯥꯡꯆꯤꯠꯀꯤ ꯅꯨꯡꯊꯤꯟ ꯄꯨꯡ 2ꯒꯤ ꯇ꯭ꯔꯦꯟꯁꯦ ꯑꯩꯅ ꯑꯃꯨꯛ ꯐꯪꯉꯤ ꯇ꯭ꯔꯦꯟꯁꯤꯅ ꯁꯦꯀꯦꯟꯗ꯭ꯔꯕꯥꯗꯇꯒꯤꯅ ꯑꯒꯔꯇꯂꯥ ꯆꯠꯄ ꯇ꯭ꯔꯦꯟꯅꯤ ꯁꯤ ꯇ꯭ꯔꯦꯟꯁꯦ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯃꯨꯛ ꯇꯤꯀꯦꯠꯁꯦ ꯐꯪꯗꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯗꯦꯠ 9ꯒꯤ ꯄꯨꯡ 12 ꯁ꯭ꯋꯥꯏꯒꯤ ꯇꯤꯀꯦꯠ ꯐꯪꯉꯦ ꯁꯤꯅ ꯑꯩꯒꯤ ꯕꯗꯔꯄꯨꯔ ꯌꯧꯕꯗ ꯑꯍꯤꯡꯗꯤ ꯅꯠꯇꯦ ꯅꯨꯡꯗꯥꯡ ꯄꯨꯡ 10 ꯈꯤꯇꯪ ꯍꯦꯜꯂꯅꯤ ꯇꯥꯕꯗ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯁꯦ ꯄꯨꯡ 1 2ꯃꯨꯛ ꯍꯧꯖꯤꯛ ꯂꯦꯠ ꯑꯣꯏꯔꯦ ꯇ꯭ꯔꯦꯟꯁꯦ ꯍꯧꯖꯤꯛ ꯑꯟꯙ꯭ꯔꯗ ꯂꯩꯕ ꯃꯥꯜꯂꯤ ꯑꯟꯙ꯭ꯔꯗ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯅ ꯒꯨꯋꯥꯍꯥꯇꯤ ꯑꯃ ꯆꯠꯅꯤꯡꯉꯒꯁꯨ ꯑꯩꯈꯣꯏ ꯂꯣꯡ ꯗꯤꯁꯇꯦꯟꯁꯀꯤ ꯇ꯭ꯔꯦꯟꯗ ꯑꯣꯏꯅ ꯇꯤꯀꯦꯠꯁꯦ ꯀꯛꯄꯤꯔꯣ ꯚꯔꯥ ꯈꯤꯇꯪ ꯌꯥꯝꯖꯁꯅꯨ ꯅꯣꯡ ꯅꯤꯅꯤꯒꯤꯗꯤ ꯇ꯭ꯔꯦꯟꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯏꯁꯀꯦꯗꯨꯜꯁꯦ ꯃꯐꯝ ꯃꯔꯣꯡ ꯈꯪꯉꯔꯣꯏꯗꯣꯔꯤ ꯑꯗꯨꯝ ꯀꯦꯟꯁꯦꯜ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯁꯣꯔꯠ ꯗꯤꯁꯇꯦꯟꯁ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯒꯨꯋꯥꯍꯥꯇꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯥꯟꯆꯤꯟꯖꯪꯒꯥꯁꯤꯅ ꯍꯧꯔꯥ ꯁꯤꯌꯥꯜꯗꯥꯐꯧ ꯆꯠꯂꯦꯅ ꯀꯜꯀꯇꯥꯒꯤ ꯑꯗꯨꯅ ꯁꯤꯌꯥꯜꯗꯥꯒꯤ ꯇ꯭ꯔꯦꯟ ꯁꯤꯒꯨꯝꯕ ꯀꯛꯄꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯋꯦꯟꯗ꯭ꯔꯝ ꯆꯠꯄ ꯁꯤꯜꯆꯔꯗꯒꯤ ꯂꯩꯔꯤ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟꯗ꯭ꯔꯕꯥꯗ ꯆꯠꯄ ꯕꯦꯡꯒꯂꯣꯔ ꯑꯃ ꯂꯩꯗꯅ ꯕꯦꯡꯒꯂꯣꯔ ꯆꯠꯄ ꯈꯪꯗꯦ ꯁꯤ ꯇ꯭ꯔꯦꯟꯁꯦ ꯑꯣꯏꯅ ꯀꯛꯄꯤꯔꯒ ꯑꯣꯏꯅ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏ ꯁꯣꯔꯠ ꯗꯤꯁꯇꯦꯟꯁꯁꯤꯃ ꯂꯧꯕꯤꯔꯨꯔꯅꯨ ꯁꯤ ꯍꯧꯖꯤꯛ ꯇꯤꯀꯦꯠꯁꯦ ꯀꯛꯄ ꯃꯇꯝꯗꯒꯗꯤ ꯃꯣꯏꯁꯦ ꯀꯦꯟꯁꯦꯜꯁꯤꯁꯨ ꯍꯥꯏꯗꯦ ꯑꯗ ꯉꯁꯤꯁꯦ ꯇꯤꯀꯦꯠꯁꯦ ꯀꯦꯟꯁꯦꯜ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯕ ꯑꯗꯨꯗꯤ ꯇꯤꯀꯦꯠꯇꯤ ꯑꯗꯨꯝ ꯀꯛꯄ ꯌꯥꯕ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗꯗꯤ ꯂꯣꯏ ꯊꯤꯡꯖꯤꯟꯈ꯭ꯔꯦꯀꯣ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗꯗꯤ ꯃꯣꯏ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯦ ꯇ꯭ꯔꯦꯟꯁꯦ ꯀꯦꯟꯁꯦꯜ ꯑꯣꯏꯔꯅꯤꯅ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯟꯁꯦꯜꯒꯤ ꯚꯔꯥꯁꯤ ꯑꯃꯨꯛ ꯑꯣꯇꯣꯃꯦꯇꯤꯛ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯑꯩꯅ ꯍꯦꯛ ꯀꯦꯟꯁꯦꯜ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯑꯃꯨꯛ ꯆꯪꯒꯗꯣꯏꯕ ꯀꯦꯟꯁꯦꯜꯂꯦꯁꯟꯒꯤ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯔꯛꯄꯁꯤꯅ ꯃꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯦ ꯇꯥꯡ 12ꯒꯤ ꯃꯅꯨꯡꯁꯤꯗ ꯃꯣꯏ ꯀꯦꯟꯁꯦꯜꯒꯤ ꯄꯩꯁꯥꯗꯣ ꯍꯟꯗꯣꯔꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯅ ꯇꯤꯀꯦꯠꯁꯦ ꯀꯛꯄꯤꯔꯒꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅ ꯇꯤꯀꯦꯠ ꯀꯛꯄꯤꯔꯣ ꯑꯩꯈꯣꯏ ꯂꯣꯡ ꯗꯤꯁꯇꯦꯟꯁ ꯆꯠꯀꯗꯧꯕ ꯇ꯭ꯔꯦꯟꯁꯤ ꯑꯣꯏꯅ ꯀꯛꯄꯤꯔꯣ ꯁꯣꯔꯠ ꯗꯤꯁꯇꯦꯟꯁꯁꯤꯃ ꯌꯥꯔꯤꯉꯩꯗꯤ ꯂꯧꯕꯤꯔꯨꯔꯅꯨ ꯁꯤ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯀꯦꯟꯁꯦꯜ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯣꯂꯣꯞ ꯁꯣꯔꯥꯗꯒꯤꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯄ ꯂꯩꯔꯤ ꯁꯤꯜꯆꯔ ꯔꯣꯡꯒꯤꯌꯥ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯑꯗꯩꯗꯤ ꯁꯤꯜꯆꯔ ꯒꯨꯋꯥꯍꯥꯇꯤ ꯄꯦꯁꯦꯟꯖꯔ ꯂꯩꯔꯤ ꯁꯦꯝ ꯍꯜꯂꯛꯄꯗꯁꯨ ꯑꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯡꯁꯦ ꯑꯅꯝꯕ ꯂꯣꯏ ꯀꯦꯟꯁꯦꯜ ꯑꯣꯏꯒꯜꯂꯦ ꯍꯌꯦꯡꯐꯥꯎꯒꯤꯗꯤ ꯑꯅꯝꯕ ꯂꯣꯏ ꯀꯦꯟꯁꯦꯜ ꯂꯩꯔꯦ ꯍꯥꯡꯆꯤꯠꯀꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯡꯆꯤꯠꯁꯤꯁꯨ ꯑꯩꯁꯨ ꯑꯃꯨꯛ ꯊꯕꯛꯁꯦ ꯇꯥꯡ 10ꯗ ꯊꯕꯛ ꯑꯃ ꯂꯩꯕꯅꯤꯅ ꯃꯁꯤ ꯅꯪꯅꯕ ꯑꯝꯇ ꯆꯠꯀꯦꯅ ꯍꯣꯠꯅꯖꯕꯅꯦ ꯑꯣꯀꯦ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯂꯥꯏꯐꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯂꯣꯏꯅꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯕ꯭ꯔꯣꯖꯦꯟ ꯀꯨꯃꯥꯔ ꯊꯤꯡꯒꯣꯝ ꯕ꯭ꯔꯣꯖꯦꯟ ꯀꯨꯃꯥꯔꯒꯤ ꯑꯩꯒꯤ ꯄꯦꯖ ꯀꯩꯅꯣ ꯂꯩꯖꯕꯅꯤ ꯁꯤꯗꯁꯨ ꯐꯣꯂꯣ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯏꯁꯇꯥꯔꯁꯨ ꯊꯥꯕꯤꯔꯛꯎ ꯐꯦꯁꯕꯨꯛꯇ ꯌꯨꯇꯨꯞꯁꯤꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ